ꯑꯍꯥꯟꯕ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦ ꯊꯥꯒꯠꯇꯣꯏꯁꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯁꯨꯝ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦꯕ ꯑꯗꯣ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯔꯣꯏꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯆꯝ ꯆꯝꯅ ꯏꯃꯥ ꯏꯆꯥꯒꯤ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯨꯝ ꯗꯦꯂꯤ ꯔꯨꯇꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯒꯤ ꯇꯧꯔꯤꯕ ꯀꯩꯗꯧꯔꯤꯕ ꯁꯨꯝ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯄꯥꯝꯃꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯅꯤꯡꯕ ꯄꯥꯝꯃꯕ ꯑꯗꯨꯒ ꯑꯩꯒꯤꯅ ꯊꯥꯒꯠꯂꯛꯏꯕ ꯍꯩꯇ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯅꯧꯅ ꯁꯨꯝ ꯑꯅꯧꯕ ꯍꯥꯡꯉꯛꯄ ꯆꯦꯅꯦꯜꯅꯤꯅ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡꯗꯣ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗꯤ ꯀꯩꯅꯣ ꯆꯤꯌꯥ ꯁꯤꯗꯅꯦ ꯑꯣꯠꯁꯅꯦ ꯂꯐꯣꯏ ꯑꯃꯅꯦ ꯍꯩꯅꯧ ꯑꯃꯅꯦ ꯁꯪꯒꯣꯝ ꯈꯛꯇꯪ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯆꯥꯔꯦ ꯅꯣꯡꯉꯥꯟꯕꯗ ꯁꯨꯃꯥꯏꯅ ꯑꯆꯝꯕꯅ ꯍꯥꯟꯅ ꯍꯧꯈꯤꯕꯁꯤꯅ ꯅꯨꯃꯤꯠꯇꯨ ꯈꯔ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝꯁꯨ ꯑꯍꯥꯎꯕ ꯑꯐꯕ ꯈꯜꯂ ꯆꯥꯕꯤꯌꯨ ꯍꯥꯎꯗꯧ ꯃꯥꯟꯗꯕ꯭ꯔꯣ ꯑꯔꯩꯕ ꯍꯩ ꯔꯥ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯍꯩꯅꯧ ꯃꯇꯝꯅꯤꯅ ꯍꯩꯅꯧ ꯈꯔꯗꯤ ꯆꯥꯔꯦ ꯂꯐꯣꯏꯒꯨꯝꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅꯤꯡꯉꯦꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯐꯝꯃꯒꯅꯤꯀꯣ ꯑꯩ ꯃꯣꯔꯥꯗꯅꯦ ꯑꯩ ꯐꯝꯃꯒ ꯍꯧꯖꯤꯛ ꯅꯝꯃꯤꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯖꯒꯥꯁꯦ ꯄꯤꯛꯑꯦꯕ ꯌꯥꯝꯅ ꯑꯗꯨꯏꯁꯨ ꯃꯌꯥꯝꯒ ꯀꯩꯅꯣ ꯇꯧꯔꯒ ꯏꯟꯇꯔꯦꯛꯁꯟꯗꯣ ꯋꯥꯔꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯨꯝ ꯂꯩꯃꯤꯟꯅꯅꯤꯡꯕꯒꯤꯀꯣ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯊꯥꯒꯠꯄ ꯍꯧꯔꯛꯄꯅꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯤꯅ ꯏꯅꯦꯒꯤ ꯐꯤ ꯑꯩ ꯁꯨꯕꯤꯔꯝꯕꯅꯤ ꯃꯥꯒꯤ ꯀꯝꯕꯜ ꯃꯆꯥ ꯍꯥꯏꯁꯦ ꯃꯥꯗꯤ ꯃꯣꯝꯄꯥꯛꯐꯤꯗꯛ ꯑꯣꯏ ꯊꯥꯅꯩꯌꯦꯕ ꯑꯗꯨ ꯇꯧꯔꯦ ꯊꯥꯗꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯨꯒ ꯊꯔꯣꯏ ꯂꯩꯔꯦ ꯊꯔꯣꯏ ꯆꯥꯅꯤꯡꯕ ꯌꯥꯎꯔꯗꯤ ꯀꯃꯦꯟꯗ ꯍꯥꯏꯔꯝꯃꯣ ꯃꯥꯏꯔꯦꯟꯁꯨ ꯂꯩꯔꯦ ꯃꯥꯏꯔꯦꯟ ꯆꯥꯅꯤꯡꯕ ꯇꯣꯔꯣꯕꯣꯠ ꯆꯥꯅꯤꯡꯕ ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯅꯤꯡꯕ ꯍꯥꯏꯔꯛꯑꯣ ꯏꯅꯦ ꯁꯤꯁꯨ ꯐꯥꯎꯔꯒꯦꯀꯣ ꯃꯥꯏꯔꯦꯟ ꯑꯃ ꯆꯝꯐꯨꯠ ꯐꯨꯠꯂꯒꯦ ꯁꯦꯕꯣꯠ ꯑꯃ ꯊꯣꯡꯒꯦ ꯅꯨꯡꯁꯥꯁꯨ ꯁꯥꯔꯤ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯦꯕꯣꯠ ꯑꯣꯏꯅ ꯇꯧꯔꯦ ꯁꯦꯕꯣꯠ ꯊꯣꯡꯉꯒ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯂꯒꯦ ꯃꯣꯔꯣꯛ ꯃꯦꯠꯂꯅꯤ ꯑꯁꯝꯕꯤꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯊꯕꯤ ꯂꯩꯕ꯭ꯔꯥ ꯊꯕꯤ ꯂꯩꯇ꯭ꯔꯦ ꯁꯦ ꯁꯤꯅ ꯉꯁꯤꯒꯤ ꯃꯊꯦꯜ ꯁꯦꯕꯣꯠ ꯊꯣꯡꯕ ꯑꯗꯒꯤ ꯑꯃꯦꯠꯄ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥꯁꯦ ꯏꯁꯤꯡꯗ ꯉꯥꯎꯖꯕꯅꯤꯅ ꯌꯦꯡꯒꯦꯔꯥ ꯌꯦꯡꯒꯦ ꯅꯁꯛꯇꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯁ ꯌꯦꯡꯉꯨ ꯏꯁꯤꯡꯗꯅꯦ ꯃꯥ ꯉꯥꯎꯔꯤꯁꯦ ꯁꯤ ꯁꯦꯟꯅꯔꯒꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕ ꯐꯤ ꯁꯨꯕ ꯀꯣꯟ ꯐꯦꯡꯕ ꯇꯧꯊꯗꯣꯏꯁꯦ ꯈꯨꯠꯅ ꯊꯣꯡꯕꯅ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ
Kaya nang chaidubo? Nga nè, nga mai chai di maru maloitra, paloitra. Dạ, siapa ke siya? Zara. Chaba. Dạ. Mai thì có, mai khá sắc khá lên như thế này tới chưa? Ai bập cha thô rồi nè cả. Natra ai chak cha thì ngày mai lâu pa ma khá trôi pa cái hay nè, mà bút thần bộ là chị. Indre, ai chak cha rồi cả. Sắc khá mà mẹ chơi lối cái nó tổ ra cái ma thì tận nó tàn in vậy. Mẹ làm đi cái máy nè. Illi. Ngang sak bisa cái máy bisa. Ai bis mai thor bisa. Cha với sắc anh đi. Có rõ. Có những cái. Chỗ nó sẽ bảo. Chỗ là. Chỗ chị châu khởi làng đấy anh ngang nè. Anh ngang là tán đã sơ lụp kì. Tung 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 tung. Sớm lên đây tôi. Nhà đã đám chạ. Vậy cái tay nữa. Ê mang cái bố. Kaya nungay tum eh. Kaya tha dari tum ba ya ta ne. Idu da to lo tum ne se tha gre. Sigi di video se matang swai da loisanjarage mayam. Video sibu yengba nungay bire kadi like amamam toksanbiramo, subscribe toksanbiramo. Bye bye.